KHUDOL Leichan Wari channel hariba asigi short story series puthokjaba haujari makhan makha kayagi wari hapsaduna tabiribasing ngayaktang oirabasu pothanaba hotnajariba channel asibu nupsibiyu. Short story series asibu makha tana puthokpa ngamjenaba miyamgi comment support tobiyu. Short story series asigi mamingna Eranduna Ibirakpi Echanton. Ahing asuk thenglabasipaw aina tawba phone paidana kanaga wari sarino thoina nangna madu hangbagi dakar oideni aina uliba mawong aina ngangliba wahi wata singsida khangba yarabanina sinthangambina da thoi aigi kari irano nangna atopada thamoi pikribase aigi lairaba punsi oibanara ai wayang ngalingde khara haibada gyan taw hingliba punsi nangi status nangsu khara khalaga yengo nang ngasidagi engona paw phawraano da thoi ai nangi konjang tadena tum thoyadi ai khari irado ai bo asu wahaliba aina sengna nusirubagira nahaki konjen taraga inakta leiri khanna pothasariba punsini nusiba khangluraba thamoi afaba nusiba ngakta lamjing oigadaba natra afaba ngakta ni khaliba asengna nusirubagi nangna aibu achumba lambida lamjing biba yabane aina ngasi wariba nangbu nusibagi aina ngasi kaplibase nangbu nungai phana leina ai henkini nangi pusigidamak leptuna miyai birabasu hanjin thamoi nungda nusi saktam thamduna ngai khini ye mapose ithatta naido ai kaplaroi ai gi punsi ningaina bayade aisu masak thokne hingnaba honage malam sida aina pangthokningba amadi leiri